America super power ni malemgi khwai mapangaal leiba leibak ni haibase aikhoi pumnamakna khangnaraba wani. Adubu super power hairibasibu karino karamba leibak amabu super power koba yagani haibadi adom hana khangbikrabra. Encyclopedia Britannica na asumna piri lanmi khutsukulai haidi military natragana senmitlongi mapangaal leiba amadi atai singa yengnabada khwaidagi hen influence tawba ngamba leibak adu super power kawi. Super power amabu malemgi fambakta atai leibak singna tasin usinada ignore tawrga leithokpa yade. Magi cooperation yaudana malemgi samasya amata kokhanbasu oithokte. Taramapan suba chahichada super power ki concept si British Empire ki matangda ihan hana sizinaba horakhi. Cold War matamdana US amadi USSR animak super power ki famthon piramme. USSR kaithakhraba matung sida US naitom superpower oiduna hojiksu leiri. America na ngasidi malemgi khwai chawba economy ni khwaidagi makok thongba company sing amade khwaidagi chawba film industry su lei. Nobel Prize amadi Olympic medals khwai yamna fangba khwaidagi mapangal kanba military su America ni. America na superpower oirakhibai warida khwai achawba role lawriba warisigi hero di mafamsigi geography na oiri. America ki geography asum tawramdragadi makhoina superpower kaidongnungda oiramloi karamna no du punna khangminarase. Nangsi daw yadana lottery fawjilakpadai khwai nungaiba khwai fajaba inkhol achawba ama leidore khalase. Broker mayam ama thadoklaga thianbada yam ing chikpa yenglu bada fajaba drishya na thanba haikol lekol semna baisu lehau fajana leiraba lambi sorok nungaiba yumlon karon nabanasu ayat apan ama tapir oidaba Irang khwai thoktaba mafam ama leire adusu khwai ahongba mamalda fangdoriba inkolni hairadi nang daw sathina yare soidana khangani asumaina daw yaraba mahousana thaujan biramba leibak amani America da nature na pibiramba khudol singdu mathang yengminarase. Number 1 America na mapangal asuk leiribase mafamsigi pak chawraba mayai thangba lamjaw asinani. Mayagi lamjaw sida masamareng fandoktuna leiriba Mississippi turel se hi jahaz sizinaduna mi amadi manjang hondok honjin yaba malemgi khwai sangna sizinaba yaraba turel ne. Jahaz thoba yaba atai turel mayam pulapun sinnabadagi su Mississippi turel na adumak sangba helibane. Masina haibadi lambi sorok railway sem saba akai atoi semjin bada sel thadadana khwai hongna mahi marong pothok chathok hondok honjin yahanduna sendong chawna lalol itik tawba yahalli haibane. Number 2 European singna ahan mahek America da thunglabadagi mafam si lehau lei hithangfam mahousana khudongchai khangki. USA ko leibak si oiraktringai ahan bada original colony tarahondoi khaktamak nongpok thangba saruk sida leirambane. British laingakna appellation chingsangi nongchuplomda khunda sinbada athingba thamlamme. Adubu mathauna leiraba lamkoiba kharana chingsang si lanthoklaga Mississippi turel lomda yosilakkhibane. Matamduda Louisiana kauba masigi mafam se France na control tawramme. Sana lupa amadi atay mamal leiba mineral kaya fangbatanatana sanlok sajik chafam fazana oiba yaradaba law uba fazana nungairadaba pak chawraba lamjawne. Koloni tarahondoi gi ngamkhaidui manung khaktada America leibak simlakhiba oramba tarabadi ngasigi superpower si oiba sukam ngamlamdabasu yai. New Orleans haribasi Mississippi turel da leiba America gi pothok chathok malemgi atei mafam singde yohanba ngamba khwai maru oiba hitang famni haibase President Thomas Jefferson na yamunna khanglamme. Masibu mapu oiba ngamba any leibak today America gi natural enemy adum oirani maramde makhoi gi pothok puthok pusinna thingjilaktoriba adunane. New Orleans France tagi lehaunaba makhoi gi ningthorel oiraktorba Napoleon Bonaparte ka wari sanarunaba mi thakhi. Napoleon su British ka kanna lanthengnariba matang oibana America da lam kansilaga thamninglaktaba matang thokhi. April 30, 1803 da Louisiana Purchase Treaty sahi tawnaraga chawkhraba mafam si sathina hongna supnatai $15 million haidi acre amada paisa kunthra humdoi muktei changda leisilhokhi. New Orleans khak leige tawjaramba America Napoleon kok saba matang thokludana Louisiana pulap thadorkhibadagi mada khwai yaba haidu oikhi. Khudakta America gi size saruk anirom chawba hinkatuna malemgi khwai athoiba inland water transport system Mississippi Basin amadi America gi bread basket haina sukhangnariba Great Plains ko balehau lerba tampak ki saruk si fangki
Napoleon mapangan kalakanda oiramlabadi mafamsi sukyon yontoklamdabasu yai. Number 3. 1819 gi Transcontinental Treaty dagi Louisiana gi nongchup thangba Spain gi oramba mafamsi amok USA na control toba fangduna Pacific torban faw yoba ngamlakhibani. Chahi simaktada Spain na Florida USA da pithoktuna chawkhraba kha nokpok thangba mafamsi amok lausinki. Kha thangbada leiriba Mexico se ngasigi ngamkhaidagi yam hena chawramme. Northern California, Texas ka se Mexico gi loina oiramlibani adubu American sing ngamkhai manakta lon na khunda sila aga makhoi missing yamlak labakanda Mexican sing 1835-36 ta tanthokraba matung Texas ningkha tamlakhi aduga United States of America gi state amamuk oirakhibani. Kharomda Rio Grande koba marubhumi mayai chenba turel asina US amadi Mexico gi border oirakhi. Mexico di America dauna transport ta sizinaba yaba turel leite lau singu yadaba lengoi lamni aduna America panaba yadauba missing yokpi thakpi bangamloi. Awanglomdana amok chaujai habai wani Canada si unna kuppa malemgi khwai liriba leimai Canadian Shield hariba mafam sida lei. Chahi million kayadagi unna takthokduna erosion thokhanbibadagi leihau amata leitraba lau singu yadaba mafamne. Canada gi lambi sorok amadi railway America dauna faba oide. Aduna America ga panabasi oithoktraba wani. Kha wangda mapangaal sonba yumlonaba ani nongpoktana Atlantic nongchuptana Pacific Ocean ani na khankiduna America si mahusana sembiraba lanban natural fortress ama oina thambirammi. Ningsing bayai Hitler na Britain landa silamdribase English Channel na khankibagine. Khwai khuba mapada supnadagi kilometer 13 khak pakpa asina Britain ngangthok pirasinadi kilometer lising pakpa mahasagar sing lana laktuna America bu khudum chanbasi oithoktabani haibayai. Haujikan matamdi thainaga manadre technology chawkhatle ngamnani khanjaduna pangli America da attack to bachangsil asu makhoi American praja singe makhutta nongmai million kaya leiriba singdu puthoraktuna hanadagi shakti leiraba military dui mathakta henjin basukam ngamlaroidaba safu ama thingna dawribane. America amadi makhoi gi nongmai gi culture gi maramda hena khangnabai damak masigi video si yengbiyu. Britain na malemda khwai powerful oiringaida makhoi gi navy gi shakti sizinanaba kanamtana henjinba ngamdanaba maru oiba mafam charaba naval base kaya semlamme. America na ani subalanjau yauraktrngai Britain gi mating oina lan gi jahas yangkhai piraga British ki naval base sing aduga onthoknakhi. Sumdawdana malem gi nongchup thangba tangkhai Western Hemisphere da leiba British naval base loinamak America gi oirakhi. Japan maithiraba matung Pacific ki ithat kaya dasu American naval base semlaktuna ngasidi malem gi samudra da khwai shakti leiba kanamtan henjinba ngamdabasi America na oirakhibani. Number 4. Akoiba samudra dagi loinaidabaga chap manaraba nga leihau leiraba lam umang wamang kaya fangbata natana mamal yamlaba thau amadi atai mineral kaya amasu America da thoe. Mexico dagi lahoba Texas amadi Russia dagi lemna khulhobaga manaraba Alaska da thau yam marang kaina fange. Texas na puthokliba thau se Russia, Saudi Arabia amadi Iraq natana atai leibak singdagi su yamba helibane. Hanadi atai leibak singda thau gi damak tanglamlabasu Texas ki shell rock ko banung marak sida yawba thau fracking technology sizinaduna haujikti mai pakna puthokpa ngamle. North Dakota da su shell field yam chawna leibata natana malem gi khwaidagi chawba natural gas field sisu America gi Marcellus field ko ba mafam asida lei. Gulf of Mexico asisu natural gas ki yamna chawba khoni amakhakne. Haujikti America se malem gi natural gas khwaidagi puthokpa leibak haidu oire. Hariba thau thokfam khudingmak jahas thaujilakpa yaba yam khudongchaba turel natragana samudra torban manakta loina lei. America gi lemai maktada hakthengnana lanbung oikhibase makhoi ningkha tambagi lan amade civil war matamdu khaktadane. Yumlo nabaga lan toina thokpagi kok chikpa leitrabanina masagi chawkhat thorang amade mai masin ningthi jana tambibromda mai onsin basungam lakhibane. Sumdawdana geography na maram oiraga khwai shakti leiba khwai marai bakfaba leibak si America oirambane. Haukiba chahi 19 asida America gi matam loisilakle hainabase yam fashionable oibadawna tawnarakle. Adubu grahasigi khwaidagi mai paklaba leibak America energy gi mipan tanglaktre economy su top tani leiriba aduga military amadi scientific research ta kaithokliba senfam makhoi gi budget sina atai neto leibak singi apunbadagi su saruk yamna helibane. Europe amadi Japan gi population gum America gi population ahanna namna leiba oidre.
Study amana utle Maraibak thadokuna migrate tawningbsingi manungda 25% na US ta oina chatpa pamle USC talent leibasing taram okpiduna hotnaningbsingi-dama khudongchaba pibiriba makhoigi American dream mangfaunhanbiba yamna nungaiba mafam amasu oire World ki top 20 universities singi manung American universities 13 yauribane chahi chamagi mamang Prussian Chancellor Bismarck na asumna hairamme Ishwarna yungauba pikliba angangsing amadi United States of America bu akhanaba mongde yingsinbe masigi wahi singse ngasisu adumak chumduna leire ngasigi wahang Statue of Liberty hariba America gi khwaidigi iconic oiraba landmark se karamba leibak na khudol tawrakhibano haibiramo